Akasbani Imphal, Wahengbam Rajesh na pau pajari. Manipur amasung Manipuri singa khundaba atai raija singda ngasi Maharaj Gambir Singh leikidabagi chama marphudrani thoi suba kumon thoram pangthoknaki. Mapungoiba thoram Imphal West Jilagi Langthabalda leiba Maharaj Gambir Singh gi kubamda raija sarkarna sinduna pangthokki. Thoramadu Rajapal Ajay Kumar Bhalana luchingduna Maharaj Gambir Singh Maidingu Narasingh amasung Sana Hera Chandragi mitamda laikatki. Laikidaba singi mafamda Rajapalna luchingduna tarpanchu katki. Ngasigi thoramadu Manipur Rifles ki contingent amana Guard of Honor, Gun Salute amasung last post khongduna ikai khumnaba utki. Ngasigi thoramadu MLA Singh, Chief Secretary, Security Advisor, Civil amadi Police ki makok thongba Official Singh amadi atei miyoi kyana saru yaki. National Road Safety Month lisingani kunturuka mari lenana Strengthening Media Partnership for Safer Roads haibasigi matangda Media Sensitization Program ama hayeng Kaisampat Imphal da leiba DIPR gi conference hall da pangthok lagani. Raija gi Transport Bibangna sinba thoramasda Additional Chief Secretary Transport Anurag Baspai, Transport ki Director Kumantem Daina, IPR gi Director Ngangom Uttam Singh, Traffic Control Police Wing gi SP Siphang Cecilia Songpengla, Amju gi President Asem Bhakta Singh amasung Editors Guild gi President Khangenbam Khamdram saruk yagani. Conservation of Sangai, its environment and sustainable development haibasiki matangda numinini chathagadaba raija thaki workshop kam awareness program hayengdagi kaibul lamjau singmai awang laikai da hauragani. Society for Sangai and Nature Conservation kaibul lamjauna IBSD Imphal Kendra Sarkar gi Department of Biotechnology amasung Wildlife Institute of India ga punna sinba thoram aduda sangai bu karamna yokatkani amadi ising nungsiki honglagliba asina kaibul lamjau National Park ta piriba sekeng haibasigi matangda akhang ahi kyana wa ngangani. Operation Sadbamna gi makhada Assam Rifles na Tengnopal Jilla da akhanaba medical camp ama pangthokre. Tengnopal High School da ngasi pangthokiba camp aduda RIMS ki specialized doctor singna ophthalmology, general medicine, pediatrics, gynecology, dentistry amasung orthopedics ki lamda miyambu layengki. Manipur ki Senapati, Imphal West, Imphal East, Bisnupur, Thawal, Kaksing, Chandel amasung Churachandpur Jilla gi mafam kharada hayeng laisil kungna thagani hari. Amaromda Directorate of Environment and Climate Change na numi kudingi topa ay ngasagi pau matungina Senapati Jilla da ngasi ingbagi chang Celsius degree manga dasmik ama Ukrulda Celsius degree taruk dasmik ama ani Tamenglongda nipan dasmik tare ki chang da ingki hari. Sangsaki budget mifam thasigi kunipandegi hauragani mifamasi April ani phawba chathagani. Parliamentary Affairs Mantri Kiren Rijiju na social media da thagatpa post amadhai sangsaki budget mifam kaubada Rashtrapati Draupadi Murmu na ayaba pire. Budget mifam asigi ahanba tangkak February 19 da loisingani anisiba mifam March 8 degi hauraga April ani phawba chathagani. Mifam asibu yamna maruiba mifam ama oinaba sarbarna thabak paikhatle. Griha Mantri Amit Shah na Sabhabati oiduna Mapan Suba Apex Level Narco Coordination Center gi mifam pangthokli. Kendra gi Griha Mantraloy gi Narcotics Control Bureau na sinba mifam aduda lebak asida mayoknariba drug ki samasya sing karamna amadi amato ina thengnagadagi haibadugi matangda wafam sing khanagani. Chhattisgarh ngasi Maoist humpu humdoi sarkar da changjarakre Dantewara Jilla gi SP da changjarakiba Maoising adugi manungda Maoist kuntra taruk phabada lupa koti ama lakh 18 lising yangkai pigani haina laukthokkrabani. Paumising da wangang bada SP Gaurav Rai hai ngasi changjarakiba Maoising adugi manungda nupi kadar 19 yauri. Makoi sing asi Darbha Division, South Bastar, West Bastar, Mad Lamdang amasung Yumlo Naba Raija Orissa gi mafam kyada kulingdura leiba kangbu ni hari. Mahang hai changjarakraba Maoising adugi manungda miyoi taret phaba ngambada lupa lakh 9 pigani haina laukthokkrabani. SP na hai sarkar da changjarakraba Maoising asi police ka nongwai kapnaba ID pokahanba ambush toba namduna sel khaiba amasung mihar impun tobada chenabani hairi. Ngasi changjarakraba Maoising asida Raija sarkar gi rehabilitation policy gi makada incentive oina lupa lising yangkai piki.
Himachal Pradesh ki Simora da thokpa bus accident da miyoi kya laikhidaba adubu Pradhan Mantri Narendra Modi na nungaitaba phongdorokli ngasi nungtil thokiba lambi gi khudongthiba aduda lanai bus ama phit changma henna luba lokha tasimbada miyoi mapan siki nipu hembana soki Pradhan Mantri na laikhidraba singi imung manungda Prime Minister National Relief Fund gi lupa lakh ani amasung asokpa singda lupa lising yang khai piragani haina laukthokre Paul loijare